Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amuk lawbirasi left requite 18 suba tangka maibu kayam kuina fumlaga thamgani minagi aronba singsu tapna khanglakpana ngasidi phongphongle Twitter, Facebook, Instagram singda thagalakpa post singduna hena ngaknakre photo do mina amadi magi nupaga luhongkhibagi photo ni makoy ani divorce tawkraba matungda luhongbagi photo khudam changdam phangdana ba haidana loina ut on khrabani adubu kanana kamaina thagatlino haiba mina masa mathanta tu chungkhiba khanghaude group to the thanariba message mayam du hena magi wakhal wahanba machak ama oirakli Premi hoi athoi bi hoi su mama nabi bu themjin bibagi mahutta hena noknari mayamgi group ta minabu khongoi nabiri mina nangdi yamna bunga mina mau nangna ikhogi rakta tilaga yam tonga mina mau nangna nupaga sinsindana koyedana nang mangai rene aphaga sardana yare kai dorga mi gi hingzana ba tawzaine maside khoina hengam pande natro mina yare ko remove tokro haina de yam Minabu group to the remove tawi krabada minadi hena thawai chakpe hengalakle mabu hana tinaramba sing aduna Facebook Twitter singda atiba comments singdo hena nungaitana ba haibudu oire mina sukapna kapna hosik aibu kari oresige aibu makhoi mayamdagi lapna chatkrage mina famlambadagi hogalaga mapanda thokige tawbada manaw nupaga mamaga na fazili Je, nang adumai tawganu. Mini hekta nang bot piraga nang adumai tawgadama nate. Bema, nang ikhui khandrabasu nacha nupa sigi khalo. Ma, ai hingningdre. Masi pumbase. Mani, aina su hen mangaktani. Ima lali bema. Yari se je, matam khradi che su mapan thoranu, phone ga paranu. Aina haise, iche nang gyan taro. Premi ga thoibi ga su phone da wari tawri Premina. Minana tawrido ayam haina de da thoi mana gap tawjai dubu kai kanarino athoi bina mo hotumin lairo tabdo oningle aina tawba thabak taga mana kalak khaman baga tawbada aduni aina haina drise aina koklen phabaga wari sane habida mana tawkibdo yam nokningi aduni kanade hayeng deidi mai khogi raktagi out oirabani ado ngasai koklen phabaga nuyani kai de chatpa ibani ra sanyo hotel da chatle Premi ngakna ha asing bagya hoi he photo yinge tharake ko photo sing do tharabada Premi kalak khamban ba maga loinana noyani gi photo di kadai kaido pi doino pi roi noy amuk Twitter da thagat pi hairo thagalu he kamai thagat doino ado thabapu halakraba tanjadu da koklen phaba waiting jang silakpada thoibi khangpre khangna Oh, halaktur herambani ado ma phone tori thamage ko athoi phone do fatlauna kakladuna koklen phabada call back tokshili adubu pairaktre amuk si tokshinbada Hello dada kana gori sanai no imanabi gori sanabani thaba halaba nangwanda aina phone toropase yam kairaba dada kaideba thamkreba thamlage ko dudi kaidi phone toropada Dada thamkino dada saukino ba kai haino khongdi waiting lebe sibu yadabra khongdi yadabaini ado dada bu thaba halaba halaktori kari torage oh fazana halo haigi tawni nangdi kari torige sumle ramini nimidang waramgi thaba kaloshilaba khangdeda ai ngasai digi phamungda lei kariba dada tawroge Koklen phabadi athoibigi matauda nokning mana suloirabani mana phone da wari sanaraga nokfe torakpada amarga thaujalga michi khanai Koklen phaba phone do paina mamai du leithoklaga noyani gari se puraga chatke salo yumda yedum halage hoi sir Koklen phaba gari thauraga chatkibado makoyani yenghauri ma tararoi haibagi matagumna amarna mo Karino da handang matang sibu aibu kokai ngawida Thaujal namu nangdi kari gi ngawri ba tori dro nangna chakpiri ba mi nupi koi khraga chakcha da badoi khoidi
Hoida, chakli do reko. Nangna chakpiriba, mi nupi koi khraga. Chakchada badoi khoidi. Hoida, chakli do reko. Yare haunu, gari thaudolo chalase. Thauzal gari thaudokleduna makhoi ani lambi da chatna amarna. Ngasagi photo da yaw nupido hotel da dum lakpa nupido mandro. Thauzal namu man banate mani. Sir na propose story ra natraga nupido na tawira aina khanbada sir na tawba mandro. Kaidagi sir na tawdorige nupido na koithan tanaraga aingonda fawba kaka hairakli duni. Nupido mawong amdi tawi. Tawi adubu aikhoiga nupiduga kayam hanaba jano. Adu nupiduna sir ga tawramdoido dadaga hairamdoiraba noktum nokningeidi. Hoi, adu nupido aidi hainatamna loirihi. Atai bisu haiboi haitaboy tabak singdo tawshinbada sana haldingakpana lori. Bima, kari tawrage nangna sumsit ka pairaga tawridubo. Wai siline. Yadre, icha khut molani pirose ngasayna silamabani. Jango patharuru. Adu ima babado halakiroidru thaba. Ngasi di ma office ki thaba ma chatkiye 7 days mukti halaro herami. Oh, adudi yam nungaira. Nungai tradi kaino yahau su thenglani nungairani. Somnana minadi mamanabi sing khakta natana atei mi singa fawba mangonda natana taba taba ngamdraba wahai kya hairakpada kappa natana upai leitre. Manau nupa disu mamada chairi pendaba magaloinana. Faridana huzikte sebak phae nacha nupi se lesabi saning khadana kari sarage ba huzikti. Bungo yare ba nache na taraga nungai khraroi. Magi su khanbiru boire. Macha nupa da thuna changsilaktuna sor honboi hondaboi tawraduna. Mama do aina ko bu khumudre. Mama ga macha nupa dugana magi kada changsilobada mina gyanta dana lerambada thuna hospital da pukhatuna doctor na fazana treatment tawraduna laying biri. Hospital gi bed ta duna leiriba macha nupi bu yenglaga kapli mama adudi macha nupa duri tingak yenglaga dumak lei. Koklen faba mayumda halaktuna chak ising charaba matungda novel pari adubu message lakpagi beverage torakpada message tu yengladuna thuna hogatladuna upudagi firol khara lakthokladuna dress change toraduna kadagi thoklai. Garage tagi gari do thodokladuna hairakliba address tugi matung ina yokshilai. Mafam do yokshilakpada phone du switch off thamjiladuna gari do thokshilai. Mana thokshilakpa matamda gari paring khamlaga leirambada masu gari do tapli thokshilai. Matamdo namidangi pung 10 muk tarabani nongsu thitli churambadagi akhak arauga loinana haitharakli. Mana he kumtharakpaga nupa mana satin pairaga mabu khalladuna nupa duga punna changminarai. Manung changsilakpa matamda nupa ama makhut makhong pullaga leirami ahangba chair da famtharaduna makhut mamit lakthoklo haiduna sign torakpada makhut mamit lakthokle. Nupa du mamai mamiti khara kare nupa du wana mamit panglakladuna mafam do koilei leiraga yenglakpada mangda koklen phaba phamnaga leirambada ngakchanai. Magi mingse Rocky haibna natro. Mani sir Rocky haibni. Manatro jamjaribi nupi kaya da otpanai betawi hairibise. Mani sir lesabi tanatana mau kayabu magi langda thuhanduna imung mahi langhan batanatana jamjaribi nupi singdo thabak pini hairaga atopa singdi yothoklami. Ngarang nahan Miracle Hospital da mama anaba pukhalamba nupi ama nongalakpare singa fanglena tawba mihatpadu sumani. Madudi masana tawjaba masana fangjaba tabni ne. Adudi makhongna makula amadi thudekpa yabani ne. Rocky da pakhana. Sir, adudi tawbigano. Sir, ai adudi tawbigano. Adudi thabak mayamse hana tawringaida khanbaga doge. Nakhoi mayamse waraknaba ai leri haibis kaubra. Nang nasana khangna police ta changge haibra natraga hakchang thawaiga tongan pambro. Nupada khumdrabada makhutna hairap sign tawkrabada nongmaido illeduna. Hairo apamba. Sir, ai police to ni changjarage. Koklen faba mamitna haifet ingit tawkhraduna nupada faraga puthokre. Koklen faba chatlagi haina mamai leithorakpada nupa ani amasu ihingna hingsaraga pushilakpada koklen faba haifet yenglamduna. Makhoi ani sidi loisinkhibana matik charabani loisinkro. Koklen faba wahai adu hairamlaga gari thauraga chatkre.
Nupa ani do hanasu warning pikrabani drug lalon bakangbu ni koklen phaba nupa ani dure yenglamlaga karimnana nokpada nupa ani do kina Sir ekoi bukan biu sir please sir Thuni nupa mana koklen phaba gi makhutte yalakpada makhut namana nupa do gi makhut kanthoklaga mamit na loishin khra haina sign tarakpada magi mi aduna nupa dubu phajin dina pushin khre Hana warning tawkrabasu hanjin tarakpadagi achau sang singnasu siba yabagi ayaba pikrabani adunasu ayambani hairamlibado Jerak adudasu nongkana churambadusu khara patharakpada koklen su gari do thaudoklakli Gari do khara chathoklakpaga ahuba nongmai gi makhol takrabada koklen phaba karimnaba minok amaga loina na mayumda halai Koklen phaba mayum yoraduna thune imungda changsilaktuna kada thuna firol hongladuna phone do switch off hangluba matamda athoibigi message sama amadi miss call 60 mukle rambado hana phaba yenglamdana phone do do not disturb thamladuna tumba themkhre Somdana athoibidi message tingkibada harauzari bani adubu response pirakrabada nungaizade Karinu dada sina kimta haraktrisibo dada phone su parakte Dada, phone pairo. Mamit ushilaga lai solaga lai krabada phone lakpagi ring khonglakpada mamit to khangpang pangkhalak phone di thuna nang horaroi matagumna receive tawi. Hello? Tumdri bhau zu phauda. Tumdri dada ngasai dagi phone su off lay message so halakte kai de chalu banu. Aido thabak rachinba aduini. Kai thabak chiliba ahing sida. Thabak haidi office ki thabak nida kari ge oirune. Nangi dada se thabagam chiri se khangrabo hoi khangiba ngasai nya hairamnadi faroidro do tumo thingi hayeng andan hoganaba dada ngai ko wari ngak sana se chaka charabo nangbo chare exam na date kya dagi mathang tha daini laik na kyam paraba amta pade kai gi padriba laik padradi ai phone torok loroi ko dada toro hayeng dagi page ba Fare, adi tomo, social media da yam uiko, madu ay pamdi. Hoy dada, adu ngasay, ibani na chalubada, mina photo kable, mina ingo da hangbada, ay kari kumo haibano. Nang na fanaba kumo, ay may sok padiyaroy. Adu di, koy ni hairage ko. Wahe si haibaga phone do kakrabada, atoy bichak na matanta taxi so lauri. Nang yam chakali, tha mamamang da number pikibada, tawbada, supay perekti, housing na mo, wahe manitang hairaga, Thamlagi ko phaba haidaba makai thamkhrai ba Dada nang se chen sam tawre hanaga manadri wangang sangang khuchatlak chattaga kamai tawrino hanagi dumain torokladi fani natradi ayam chaktori Mathangi numit ni pung mari tarakpada phone gi ring lakpada tande mande phone to paikhatli Hello Good morning hogatribo Hogatri dada de hogalabo Hogale, walking chelu gitaw ni ngasidi. Cheluro, ay nga hekta tungkige. Okay. Phone thamkrabada thoibidi tumli bani pung nipan tarakpada hogattuna masa sengdokladuna breakfast sa na chana message iri. Dada, kaitawrige. Koklen phaba online di leina message salaktrabada athoy amuksu message hazali. Dada, message salaktri kaygino. Dada kari tawrige, message salo dada. Koklen Fabasu breakfast sari message lakpagi vibrate hanjin tarakpada Rani Koklen Fabada yengladuna Koklen kahagi indomja ngarang chalibaduna kadai chalino indomja sum koithoklu bani aduga upload torokliba photo duna kari nupi duga nanga kari mari leinage ngarang angangsna haisi sumro Koklen Faba wahi amata khumdana tuminna magi chafum thokpada charaga leikibada Rani di propok chakpada lori Jerak aduda phone amuk lakpada haifet yengladuna mapanda thoki la iba phone do receive hek tawbaga hello phaba haiba nang jingai da laukshilai malemna nang tawse ayam pendi Koklen Faba nok fit tawna malem kari tawge nonga lakpaga duk sariduna nang na tawse sombra haiba nang adu nupi do kyam pamge yarese ai thabak thingli chatlagi kari thabak thengbano sigi wase hek hairuga ai khoise phattaba dum thali se kaigino Nupi nang se hana kamaina loini hojingna kamaina loini heba ai khanglabani nangna duk nupi do pami do kaigino habani bai nushibani ai ma nushi baduna nang ekoi loina kainarse hairo kainarse di ai haiki dedana malem sounding ba maga loina na wahi amata hairamdana phone kakki
Goglen Fabasu Fondida Yenglaga, Tariba Cherda Famledina, Lapna Uriba, Jingsang Napom Singdida Yengladina, Makut Anidina, Juba Metladina, Kariguma Makan Madonna Tauri. Pungama Muk Machi Lengdana Famlaba Matunda, Hogat Laduna, Rani Kada Changsilak Laga. Nungcthoi. Kari Hage, Chango. Matam Krai, Yumlom the Leruge. Hoi, Nanga Lening a Dilero, Adubu, Nungcthoi Nangse, Sidedum Leheningi. Hoi Jumi, Adubo Yumdo, Sabalura Podagi, Chatribanina. Hoi, Nanga Fanny Habado, Adam Toro. I su Nungfadok Laki. Adu Hayindi, Nanawa Nisigi, Mapok Numiste, Makoyani Nasu, Children Home Mada Chelaga, Kari no Kara, Downing Mamali. Adugidi, Makoyani Pambado, Hongleduna, Adam Sinki. Goglen Fabarani Gika, the Tolak Laga, Makoyani Larik Pafam Kada Changsilakduna, Nakandela Balaricto, Factoctuna Pari, Abe, Kanagumba Malak Bagi Sahum Fangladuna, Yinglakpada, Goglen Famlagaleram Baduda, Kangai Kangzinda. Tamo! Just to Kanging Lakpada, Goglen Paba, Pariba Larik to Kumjiladuna. Karitore, no any Ilapada, Kamprekangiduna. Yam Tazaba, Adugini. Goglen Paba no Fetoraduna. No any birthday say, children home doina, Pangtoning Hiro. Hoitamo, Imanabi Makwekara Chalagatorage. Kari Tony Libanoide. Tamo, free t-shirt ne, notebook ne, penny, Aduga, Chakapulap Chaminoroge. Aduga Keksu, Moida Kahalagi, Makoigi, Nungaizabata Pami. Pare, Adugi Tabokto, Ilo in a high Chakduna, Hotel Dagi, or the Torogaloridana. Hoitamo. Pare, Aduga Yamhena, Namana Puya deco. Puri, a Koitarukatani Chatise. Goglen Fabasu Tokrabada Anido Amu, Larik Pahauri. Goglen Fabasu Magi Kada Mukchang Silakduna, Famung Damuk family, Atoybidi, Mrs. Tarak Palepanate, Jerak Aduda Kolak Pagi Barbet Torokpada Yinglobada, Atoybi calling. Goglen Sister Sang Holadina called the Reciptawi. Hello? Atoybi Peri Toraga. Dada, Kaidorige. Kasmlode, Kailerge. Dada, Masaidi waiting Lady Dubu, Kaigino, Kanagorisa no. Imanabam Sanabani, Kailerge. Dada Tabaksin bro, I University Timmy Viagra. Kaigi Yaroi, Timbi, Punga the Chatino. Puntaranang Nava class lay. Oh, Fare, Nambu, Larika Camparge. Karapare. Karapa, but the Yarako. Hoiba Dada, see the day dum, Dadana Hibagaluya Duneba. Kaidoriganambo. Similar mini, Dadanang Punga the Lobalactino. Nangna Puntara the Harabanina, Tarata the women at Contramo Walling the Lapadavani. Adudi Hosi, Puma Pantadore. Hoi, Estamlageko, Tabagate Telation Key. Dada, Naiko Fontam Kibana Hale, Goglen Famung the Long Natai, Makut Aniduna, Mamai the Kumjindina, Mamit Ushilagale, Kangaude, Birang Su, Tapna Gentare E. Flashback. Da Goglen, do, Adagiti Dibese, am the Lebu, Adagisi. Kona lay setoy, Hositi, Pesafractani. Yaro, Lebio, the Dala Oba. Mela talk from the Tabi, Goglen Fabaning Itori, Magi Pocket, Yari Bessi, Subnetagi, Lupa, Listingama Kaktani, a Tabi Susit Kable E. Yare Lebirano, Ekarisoizer, Yingutu, Aying Bihoidi, Moisa in Lebirisini. Goglen Faba, Nokvetona, Teddy Berio Libama from the Changsindina, Palmni by the Lebireduna. Yarabese. Atoybi lyrically by the Nokvetona. Aya, Yampasaye. Da, Nankai the Lege, Tunalao. Karitorge, Kasantode, Nanguningba. Atoy, Aya Domandi, Ekoimado, Hospital Lady, Adugini. Yare, Aitaningre, Hosima, Eginak the Lactrine, Nanga Kainare, Nangiwa, Aikandi. Goglen Faba phone the directly Bawada, Pakatna, Malem Don Silla E. Malem, Nangi Massacring Lamo, Aitun Halaki. Malem Pakatna. Bye, Chetkino, Kaidis a Kano. Bye, I need Chatri, a Toybin on the Yamwaroni. Malem Sagala E. Cocaine, Nang Imaga, Marganan in Luge. Malem, I come di. Jerak Adu the Goglen Gifonda, Kolak Lavada, Tuna Receptawi. Hello, Atoy.